Balendra Saha Nepal gi khwaidagi naha oiba Prime Minister oina wasakre. Nepal da yamna chauna mikhal mai pakhiba Rashtriya Swatantra Party RSP gi Parliamentary Party gi leader Balendra Saha Elias Balen nasi lebak asigi khwaidagi naha oiba Prime Minister oina wasakre. Nepal gi President Ramchandra Paudel na Kathmandu Metropolitan City gi Mayor oiramba masagi sahi kunthra manga khakta ngairiba Balen asi Constitution ga Article 76 Clause 1 gi makhada Prime Minister oina appoint tawre haina President ko office na thadokhiba cherol amana haike. Balen bo Prime Minister gi pham pahenabagi damak ngarang RSP na saisak pasu oiramba Balen bo makoi gi parliamentary leader oina khanki. Ngasi numit yung mamatong pung 12 minute kunthra mari chatpada Hindu dharma gi thoram kaya ga punna Balen bo Nepal gi nifutaret suba Prime Minister oina wasakhan ke. Balen asi naha singi marakta yamna maming leiba leader oiri. Mahakasi mamang sahi December 19 da national politics te yaurakhibane. Mahak yaurakpana maram oiduna RSP asi mikhal da yamna chauna mai pakhibani haina thajanari. Sahi mari romdamak ngairiba party asida Balen Saha asi makoi gi Prime Minister gi mirepni haina lauthokhe. Maduna maram oiduna haukiba March manga da pangthokiba parliamentary mikhanda House ki vote thadunaba sit chani ga humudra manga gi manungda RSP na sit chamaga marifuni thoida mai pakhe. Balen Sahana Nepal gi hana gi Prime Minister KP Sharma Olibo boli sing nifumapan ga chatruk tara mari da mai thiba pikhe. Nopok Nepal gi Jhapa Kendra da Balen Sahana boli sing humpunipan ga chahum nifunipan phangkhiba se English sing amaga chamapan maribudra mathoi gi matungda Prime Minister gi candidate amana khwaidagi yamna vote phangba haibadu oikhi. Lising amaga chamapan maribudra gi April 13 ta pokhiba Balen asi English sing ani kunithoi da politics ta yauraktuna Kathmandu gi mayor oina elect tawkhibane. Matam maduda mahak independent oina khankhibane. India ga yamna naksinnaba amasung India da mahisu tamlakhiba Balen Sahana Prime Minister oirakpa si Nepal ga mari phagatnaba kanna honaduna lakliba China gi damaktari yamna wakhal waba amani hairi. North Korea amasung Belarus na treaty sign tawnakhre. North Korea gi capital Pyongyang da official khongchat oina lakhiba Belarus ki Prime Minister Alexander Lukashenko amasung North Korean dictator Kim Jong-un gi marakta summit meeting pangthokre. Lebak ani sigi marakta marumapang oiba amadi mateng pangnanaba treaty amasu sign tawnakhre hairi. Russian President Vladimir Putin gi thawjal makhada office paiduna leiba mini haina thajariba Alexander Lukashenko asi Kimna invite tawbadagi numit nini gi khongchat oina North Korea da thunglakibani. Kim amasung Lukashenko diplomacy lau singo public health amasung atai hiram kaya gi matangda agreement kaya su sign tawnakhi haina North Korea gi official oiba pau agency Korean Central News Agency na report tawkhi. Lebakani asigi mari semgatpa sina miyam gi aningba thunghanba ngamgani haina makoi anina thajaba phungdokhi haina pau aduda makha takhi. Panbayabade Russia na maning makha tamba leibak Ukraine gi mathakta lan toba sida North Korea amasung Belarus animak na mapung phana support tawri. North Korea gi maikai degi lanmi amasung kusukulai gi mateng pangli aduga Belarus na makoi gi lam puthoktuna Russian force na landabada mateng pangli. Russia gi technical nuclear khulai phawba Belarus ta deploy tawi hairi. Iran na numit 3 ni gi matam pinaba haijarakpane aina tarani pire haina Trump na haikre. United States military na Iran gi energy infrastructure thugaigani haina deadline pikhibadu Iran na numit 3 ni sangdokpinaba haijarakhi. Madu numit 30 gi matam piduna deadline na se lakleba April 3 phawba sangdokle haina United States ki President Donald Trump na phongdokre. Lan marakasida nakal anina wari sanabagi thabak chathaba adugi saruk kamo oina Iran na matam khara pibinaba haijarakhi haina Trump na Fox News ta haikhi. Aihaki misingi kuthangda makoina aingonda yamna phajana matam khara pibiba yagadra hairakhi. Masi aikoina hayeng ahing phawbada tawgadaba adugi matangda
wari sanabadagini. Makoina tawpham thokpa adu tawdrabadi ehakna makoigi power plant sing thugairagani haina Trump na haiki. Makoina numit 8 ni matam pinaba hajarakpane. Makoina Strait of Hormuz phawraga thau gi tanker nipan United States ta khudol tawrakhiba maramna ehakna makoida numit 10 ni gi matam pikhibani haina President Trump na haiki. Bahrain amasung UAE gi hotel singda Iran na warning tawkhre. Bahrain amasung United Arab Emirates ta leiba hotel singda United States ki lanmi sing thamlabadi madu aina yaba military target oigani haina Iranian regime na warning tawkhre. Fox ki report amagi matungina Middle East ta leiba American military infrastructure singda Iran attack tawkhiba maramna US ki lanmi sing asi hotel singda leikre hairi. Beirut ki All Airport amasung Damascus ki Republic Palace, Four Seasons amadi Sheraton hotel singda US ki lanmi sing leiri haina report aduna panki. US ki Marine lanmi sing so Istanbul amadi Sofia phawraga Djibouti International Airport e leisin khre hairi. US ki lanmi sing ase pasagi base thadoktuna chelaga civilian site singda lotli. Gulf Arab leibak singna makoi hotel singda US ki military personnel sing leheloi devani haina Iran ki foreign minister Said Abbas Araghchi na phongdokhi. India ki Prime Minister Narendra Modi na lebak asigi CM singa video conferencing ki khuthangda wari sanakhre. Prime Minister Narendra Modi na lebak asigi state singi chief minister singa wari sanaduna West Asia da thokliba lana sina wehalakpa phibam sing amasung madugi sem sabadu yangsen khre. Wari sanabaduda Mikhal pangthoknabagi sem sariba state singdi yaukhide. Video conferencing ki khuthangda wari sanakhibaduda Team India ki team da punna thabak tongminabagi wakhalon aduda oikhi haina official source singna haikhi. West Asia da US Israel na Iran da February 19 dagi hokhiba lana sigi matangda chief minister singi meeting pangthokhiba si handaki asina ahanbane. Hojik Persian lebak asina makoigi yumlo nariba Gulf leibak sing amasung Israel da khut hanbagi thabak akan mamong da sathari. Meeting aduda saruk yakhiba chief minister singi manungda Andhra Pradesh ki N Chandrababu Naidu, Uttar Pradesh ki Yogi Adityanath, Telangana ki Revant Reddy, Punjab ki Bhagwant Mann, Gujarat ki Bhupendra Patel, Jammu and Kashmir ki Omar Abdullah, Himachal Pradesh ki Sukhbinder Singh Sukhu, Arunachal Pradesh ki Pema Khandu yaukhi. Defense Minister Rajnath Singh amasung Home Minister Amit Shah su meeting aduda saruk yakhi. Prime Minister na Chief Minister Singa video conferencing ki khuthangda wari sanaduna West Asia ki muknabadugi maramda khanakhi amasung lana sigi sem sariba amadi state singi thausiladu yangsinki.